ngasi ayuk phongkiba tongan Manipuri siphongsing amasum thokiba thawdo wathoksing digi maruoiba I pausing khongasaraga Manipur top channel gi maiki digi meyam thamjigi ahanbada BJP na sit humphumaki mirep ki ming lauthokre BJP gi MLA ahum ticket pikhitre se minister gi mana nupa ticket pidre mamak nupa ticket fangle nupi ahum BJP gi mirep ki ming lauthokpada yaure BJP gi firal se minister gi mitam mafam kyada mai thakre Taragani to Super Manipur Legislative Assembly ki Mikhal BJP na Karamata ga sungshinaba tawdana Mikhal thengnaragani masigi damak party asina sit humpumak ki mirep ki mingla phokre Wangkhai Assembly constituency ki MLA Yimthang Irabot Moirang Assembly constituency ki MLA Pukrem Sarasandra amasum Kaksing AC ki MLA Mayanglambam Rameshwar BJP na ticket pikhidre Mirep Singh Ming Laukthokpada Minister Nongthongbam Biren gi Manaunupa Nongthongbam Rajendra Boy BJP gi ticket pidre aduma Chief Minister N Biren gi Mamaknupa Rajkumar Imodadi BJP gi ticket pide nupi maraktagi khwaidagi matik mayai leibini haina miyamna ngangnariba SS Olis Sandal Assembly constituency da BJP gi mirep oinana ba ticket pide BJP gi mirep oina bagi damak mirep ki ming laukthokpada nupi mirep ahum yaure ngasi maming laukthokraba BJP gi mirep oigadoriba miyoising adudi khundrakpam AC da thangjam Mohendro hangang AC da Chief Minister N Biren Khurai AC da Laisangthem Susindro Khetrigao AC da Nahakpam Indrajit Thongju AC da Thongam Bisorjit Kairao AC da Laurembam Rameshwar Meitei Andro AC da Thongnawjam Syam Kumar Lamlai AC da Khombatabam Ibomsani Thangwaiban AC gi oina Ziotin Waikhom Oripo AC da KS Ragumani Sagolban AC da RK Imo Kaisamthong AC da Elangbam Johnson Singjom AC da Yumnam Khemsan Singh amasum Yeskul AC da Thoksom Setrabata Wangkhai AC da Okram Henry Sakmai AC da Haikham Dingo Lamsang AC da Surakhabam Rajen Konthaujam AC da Dr. Sapam Ranjan Singha Paso AC da Sapam Kunjakishor Keba Singa Langthawal AC da Karamsyam Nauria Pakhanglakpa AC da Soraisam KB Wangbo AC da Oinam Lukoi Singha Mayang Impal AC da Kongkham Robindro Yauri Nambol AC da Thongnawjam Basanta Singha Oinam AC da Laishram Radhakishore Visnupur AC da Konthaujam Govindas Moirang AC da Mairemam Prithviras Thanga AC da Tongbam Robindro amasum Kumbi AC da S Premchandra Singhani Lilong AC da Wayantas Khan Thawal AC da Laitanthem Basanta Singha Wangkhem AC da Yumnam Nabasundra Singha Hairo AC da Thoksum Radhesyam Wangjing Tentha AC da Paunam Brojen Singha Khangabo AC da Dr. Khundrakpam Major Mangang Wabagai AC da Dr. Usam Deben Yauri Kaksing da Yengkhom Surchandra Hyanglam AC da Dr. Radhesyam Yumnam Suguno AC da M Binod Yauri Zeribam da Zeri Budasandra Singha Sandel da SS Olis Tenopal Letpa Hokip Fungyar AC da SAS Hoppingson Urkul AC da Somatai Saiza Singai AC da MK Preso Simre Saikul AC da Yamthom Hokip Karong AC da Yuha Jonathan Tau Mau AC da S Alexander Maiko Tadubida O Lorho Kangpokpida Nemsa Kipgen Saitu AC da Ngamtham Hokip Tamai AC da Willibo Newmai Tamenglong AC da Huri Golmai Nungbadagi Dinganglung Gangmai Dipu Gangmai Tipai Muk AC da Dr. Saltolian Amo Thanglon AC da Bungjagin Balte Henglep AC da Lejamang Hokip Susangpur AC da Bihi Hangkhalian Saikot AC da Paulian Lan Hokip amasum Singhat AC da Ginsohon Zoni New Delhi Teleba BJP headquarter da Pangthokiba Pawgami Pamamada BJP gi Manipur election in charge Uriba Union Minister Bhupendra Yadav BJP gi Manipur in charge Uriba National Spokesperson Dr. Sumit Patra Mirep Singh gi Ming Adu Lauthokibani Pawgami Pamadu da Bhupendra Yadav na hai BJP na Manipur gi sit humpumakta Mirep Thagatkani Hokibsai Manga sida BJP na miyam da thajaba pikibu wapam sing thabak oina onthokre lamnamasida ingta tap thabak purakpa ngamkhre Manipur gi khungang khudingmakta India lengakna paikhatliba scheme singi kanaba yahunba ngamkhre Manipur Congress ki lengak matamda blockade banamaram oiraga miyam wananamba du ngasidi BJP gi lengak lakpadigi miyam da ingta tap thaba amasum chakhot lambida mang thana sangsilakli lakadoriba mikhal asida BJP na mapung faba majority fangduna amuk hanna lengak paiba ngamgani haiki Pawgi Mipamadu Dr. Sumit Patra hai Prime Minister na awang nong mapung oina Manipur gi sako tharangda na tara thamoi goeba madi ama lady
Prime Minister Manipur gi maru oiba thorom kya da Manipur gi lengyan yanduna saruk yabasina magna Manipur bu thamoi goiba mari ama sagali habdu li hansu pausna su phongdorakli amaromdana BJP gi Phiral Chief Minister gi mitam mapam kya da maithakre Pangto Kodoriba Taraganito Subo Manipur Legislative Assembly Mikal gi Mangoinana BJP gi Mirep Oikata Singi ticket Laukpada ticket Pangaudra by intending candidate singi worker singna Tongan Mapam Sing the Sound Irang Horakre Party gi Phiral BJP gi Lusing Singi Efiji Maitakre Irang Singadu Bulakshinaba Police na tear gas power seasonakre Lakliba February Kungatare Amadi March Ohuna Pangto Kodoriba Mikal Sigi Mangoinana Congress on political party Karagi Mirep Sing Numit Karanigi Mamanga Lautona Krabani Adabo Lenga Kwadiba BJP Yoinadi Matam Kya Son Tuna Ngasikamak ticket Lautorkibani Ticket Lautopagi Monga Sisu Delhi the BJP Manipur in charge Summit Patra Madi election in charge Bupendra Yadav Anina Paugi Mipam Mapangtok Tuna Lapoki Ngasi numijungwa matung pung baro makhairom tarakpada ticket lauthokpagi pamdaba thaudok tholaktanaba yamlaba police personnel kya nite pat chutekta leba BJP gi office ta mangjonuna ngak senduna lekhi Manipur police ta natana CRPF amadi SSB gi riot control force fawba BJP gi office ta ngak yawki ticket lauthokpagi paw phangnarakpadi gi assembly constituency kya ticket phangaudraba mirep singi worker kya na horaktuna irang sagat pa haunarakhi BJP ki symbol amadi logo yawba flag kya segaiba mandal gi officing amang atathon ba lambi da party ki Phiral amadi Prime Minister Narendra Modi Chief Minister Biren BJP State President Sharda na singba lusingba kya gi mitam saduna meitei na singba khongjang kya sangsinaraki khongjang singasi gi manungda Sagolban Assembly Constituency ki oinasu BJP ki ticket phangaudraba Dr. Khoirakpam Loken gi thaumi kya na horaktuna segaro takhinglamam laikai da lambi thingba BJP ki Phiral amadi poster meitei na singba thawong kya satharaki irang adu bulaksinana bo honabada nupi police yauna ahenma police force kya marum thomjinaraki state force kaktana tana SSB gi red control force paw mafam adura laki khongjang adura saruk yakhiba Khoi Saunaraba Miyoi Kiana BJP gi lusing basing saiduna PNP ki khulau kya manum lauki khongjang loising aduga police ke ngak muknaraba tungda nupi kya tholak tuna tidim lambi da phamjinduna lambi thingba ki khongjang sangsin ma horakpadegi smoke bomb mari manga sejinaduna miyam adubu tan khaina bo honaki tungda ngak muknaraba matungna miyam adubu laksin mangamki khongjang aduru saruk yakhiba BJP Sagolban Mandal Mahila Morcha gi General Secretary N Chitrana Paumising hai party asigi damak sahi tara hena khonaduna laklaba thaumi amadi mandal asibu miraiduna mandal na puthokliba candidate amada ticket piraktaba haibisi lebak thibani maramasina Sagolban BJP mandal ngasidagi muthalagani mag masasu party asigi thaumi ama oibadagi resign tawgani Dr. Lokena ticket piraktaba tarabasu aran pamai sijinaduna ticket pihiba miyoi singadubu singaduna hena kana honaduna lakadoriba mikalasida Dr. Lokena sungsoi mai paknaba honagani Nakala Maromda Bishnupur District Manungsana Labor Moirang AC, Tanga AC, Amadi Kumbi AC da BJP Independent Candidate Amadi sitting MLA da ticket Piraktabadi party Siki campaign Sijinama Polam Kya Maitakre. Candidate Ogada Singna Miamgi Mo Lauraga National Party Singna Mirep Oiragani Haina, Lautokre Hainus Paushn Sumakata Fondorakli. Moirang AC the party Sigi made up Oinaba Tarang Toramadana House me sitting MLA su Oriba P. Sarasandran High. Election Core Committee Madi Moirang Miam, you wore it Matungina Taraganito by Assembly election Sida, Adamok Mikal Tang Higani, Adabo, Karikarama party the Mirep Oigataki Hybrid Miam, Kumna Kanaraba Matung the Lepkani. BJP losing was in a satirically with Hongs Yamna Matong Huktabamani. Party Sigi Mayok da Lairambada Natana party Sibu Mutanabo Honarama Miyama the ticket pishin by Bisimasana Masabu season about Honaba Mane. Wapamasing si party ticket loud Tokpada Yorok Tabadi Kushaunaraba Maki Tomiki Ayana Mipamama Pangtokibani. Mipama Dugamari Lena Sarasandri supporter Kayana BJP Phiral Lengyana Madi poster Simba campaign season number Polamkia Maitabagalunina BJP Moirang Mandal Mutatle Haina Kulaukia Sulaki. Nakala Maram the Tanga Assembly Constituency going to Sahi Kaya BJP Gidamak Hawaii Haksang Yano Hotna Zaramadanatana Haukiba Taragamatu Shuba General Election the BJP ticket Mikal Tenakiba Moyangtem Ashni Kumar BJP ticket Pirakti Haiduna Party ki President A Sharda Minister Biren gi mitam saduna mitam singadu meitei gi chatnabid poloikhre Mikal asigidama campaign sisinaramba party ki Phiral lengyan finishing ba kaya su meitaduna mangankre Tungda
Kaibul Maya Lekai Labor Moyangtim Asni Kumar Yum the Mahapu Sokot Mikan Saru Yaduna Mot Fungdok Nabigi Mipam Amasu Fung Pangtoki Mipamadu Miyamna Tanga ACDG BJP Mutale Haibo Kolau Kasuloki Asni Kumar Masa Manipuri Wang with the Lakibana Maramoraga Barsu in Saru Yaduna Pangtokiba Mipamaduda Miyamgi Wakat Kayamaru candidate Ki Mapamda Fungdoki Asni Kumar gi supporter lay makawi nupi amana fongdokibada party asibu muthakibadagi mapangal kanba mo hinna bu honabada asobu thaudang lorokiba misa amabu na thairaga party bu hullaga ngangsaklamba party gi mayokta da layba miyo amada ticket pi khiba haibasi party da miyamna thamlamba thajaba kaya manganbani Asni Kumar gi oinadi ticket phangdabada mangjaba karisu lete ma kidamak thanga miyamna haujiksu Kongpom lengdana lady, Lakaduriba Mikalasida Maku, Mirep when a putokuna my partner Bokonagani, Matamadu Tangamiam, Sauraba Param, Tambigani, and a soup from Doki. Makasa Tarapoina Topa Paukranum, CGM Impal West, Sumorjit accident like Hidre, Impal West, Kisip Judicial Magistrate, or in a Taupuriba, Yankom, Sumorjit Nasilambi, Labactiva, Tauduama, the Lakidre. Police tagi phangwa pawgi matung ina mak ngasi numidang pung nipan makai tabada bolelo gari ama tungduna Khongjong dagi Impal tamna haigalakibani National Highway 102 gi Wangjing Mapad lambi da paiduna thamlamba nungda thomjinbadagi tamthina soktuna Thobal District Hospital lekanana pukhalakibani adubo hospital asigi doctor singna sire haba confirm torkibani Yengkhom Sumorjit chahi nifu taru kaksing maya lekai da leiba Yengkhom Kunja babugi masani sohairi BJP dagi senthok narakle Congress NPP ZDU da yawnarakley TS Brindam sum Arun Kumar Janata Dal United yaukre Taragni to Suba Manipur Legislative Assembly gi Mikhal da Mirep oinaba BJP gi list thokra batung da ticket phanghodraba masak nairaba lusingma kayamarum BJP dagi senthok narakle Congress NPP amasum ZDU da hosinarakley Miyamna sakhang maikhang naraba Thonauzum Brinda Thangjam Arun Kumar Thokjom Jadumani ZDU da yaukre Moirang Assembly Constituency ki MLA Pukrem Sarasandra BJP dagi tokre mak International Congress ta yaurabiyai Nauria pakhang lakpa AC gi hanagi MLA Soibam Subhasandra NPP da yaukre maki ningomamda leiba yumda pangthokiba pawgi mifam amada Soibam Subhasandra hai mak masamakti handak BJP da ticket pibinaba haijakiba lete adubu BJP nauria pakhang lakpa mandal gi thapu basingda center gi lusingmusingna mahak ki biodata pirakna bahaibadigi mandal gi miyoi singi kutangda biodata sing thaki ma masamakti BJP na ticket pirak loi haiba hanadagi khangbana atopa party ga wari sanaduna lairabasu BJP gi lusing makhrana matam khara atopa party de yaudana bahaibadagi mak party de yaudana matam ngairaga lapani ngasidi mandal gi lusing basingi apambagi matungina ma NPP da yauragani haina lauthoki Amaramda Soibam Subhasandra gi yumda pangthokpa miyam gi mifam amada BJP nauria pakhang lakpa mandal gi president Loitongmum Indrajin hai ngasi mandal asigi lusing amasung tuan morsa kaya lusing yauna khanaraba matungda BJP nauria pakhang lakpa mandal gi lusing kuding BJP da tokpaga loinana mandal asing asidigi muthatle hain lauthoki Atopa pawamana numit khudingi phongba pauksi singi mamal February amadagi hengalagani Manipur da phong liba nungtigi Pauksi singi mamal February amadigi lamai taragani thugi pauksi na lupa taruk lamai nipan gi pauksi na lupa manga amasum lamai mari gi pauksi na lupa mari de hengalagani pauksi singi mamal hengatpegi phirep asi Publishers sing Editors Guilds Manipur All Manipur Workings Journalists Union amasum Hill Journalists Union gi mute singi apunba mifam amana laukhibani haina su pausna phongdorakli Makasa Tarapoina Topa Pawmana intending candidate ka photo naminaruba BLO ama khudakta suspend tokre February ma di March tangkak ani thokna pangthokadariba taragani to Suba Manipur Assembly Mikhalda kaisamthong Assembly constituency ta merep oigadoriba candidate amaga naminawa photo post torakpadigi ACSC gi taragani thoi kunthraga mathoi polling station gi L Rita Devi kawi BLO khudakta suspend tokre Wapam asiga mari lainana Impal West District ki District Election Officer TS Kiran Kumar khuyek piduna thadorokpa order magi matungina ngasi suspend tokraba kaisamtong Assembly constituency gi 12/31 polling station gi BLO L Rita Devi asi verify tawraba matung Langol Ningtho Primary School gi upper primary gi ozani heba confirm tawbuga loinana suspend tawkhibani BLO asi
Representation of People's Act 1951 की Section 20 Clause B अमसुम Representation of People's Act 1950 की Section 13 CC की मखादा Election Commission of India की मियंग मखादा मिखल की थपक थोरम सिंह मतेंग पांगना deputation थारकीबनी मान election model code of conduct थुगाइदुना intending candidate अमगा फोटो नमिनेदुना थगलकीबा अदुगी साइराक ओइना Central Civil Services Qualification Control and Appeal Rules 1965 की Rule 10 की Sub Rule 1 की मखादा खुदक की suspend तौनबा order अदु थोकीबनी order सिगी मखाताबा अतोप order अमा थोक्त्रिबा फावबा BLO L Rita DVSC Imphal West की headquarter लैननबा मदि मांगजौनना अयाबा लौदना headquarter असि थादोक्तुना चटनबा खंगनख्रे हाइरि हेनसु पाउसिना मखाताना फोंदोरक्ली अतोप पाउ खरना MLA Mega Chandrana Yang Singba Angama Country, Manipur Pradesh Congress Committee MPCC की Working President ओरिबे MLA कैसा Mega Chandrana Masagi से अनिरुम नंगाई रिबा Angama Yang Singlakpadi की Hospital दा मतम सान पुखतुना कन्मंगम खरे थाउदो सिंगसी MLA Mega Chandrana Thobal District की Hayal Labukta Thaba Amalakpadi की लंबी द मफम अदुगी Manare Kobi Nupi Amagi say Anirum the Mangai Angang Nupamasa Ama Yang Singduna Wokal Mang Later Matena Kibini MLA Masamang Angandu Lokotuna Manakna Padaliba Private Health Care Ama the Pushinduna Matam Sana laying Hopadi Kanmangam Kibini Angangadu Yang Singduna Wokal Mang Duna Labor Ubadi Apopi Mamadu Suwantaki Mamadu Mayam Sangduna Lang Ring the Laka Dugi Nupi Singalun Angangadu Ikoben Amada MLA na Haptuna Pura laying Kibini Angang adugi pibam thoidokna khudong thiningai oidre yang singbadagi wakal mangduraba angang adu fagalakpagi pau tabada mamadu su wakal taraki hari loinana MLA na aigi migi naidana khudong thiba nanglaba angamabu matamsana hospital pukhatuna kankiba sida laikai adugi miyamgi mekedi apian basu phongdorakli atopa pawmana district magistrate na MPP office thingjinkre imphal gi mapal kangjibungda Maning the Labour Manipur People's Party NPP gi office complex the kon mafam sing the party is ki members sing madi miam sangmada district magistrate Imphal West na khudak gi athing matham khre wafam sig mari leinana district magistrate Imphal West TS Kiran Kumar khuyek piduna thadorok ki order magi matungina MPP gi office complex manung da sangba athing ba thamna bagi kangon ama semna ba district sigi superintendent of police na January 18 da se pau tharakiba madi complex asigi akoibada List dukan hang di basingi maikei digi party asigi mari lena basingna maram zadana dukan sing thong non sinduna thamkibadigi awaba mayoknare habigi wakat sing thasigi kunga mathuda lakhiba dugi matungina pamdaba thakdok sing thondana ba lokhatpa siksin thorangi saru ama oina order si thokibani sohairi maram sina mikhal gi matam nakshilakpaga loina na pamdaba thakdok sing thondana ba tangai fadan CRPC gi section samga nifu mari salaiba mathautare Maramudun ek asigi section samaga nifugu marigi subsection 2 gi makhada khudaktagi MPCC gi office complex sangmatha ani thinglagani adumenam order sina law and order amadi essential service ki thabak singdadi athingma lairoi sohairi state sig wangbra thokpa tendak pa paung khutanga myamna thamjaram ge Jaipur da painting material unit angang ahum yauna mari maina saktuna sikre Jaipur district ki Jangwar Magari area da apikpa painting material packaging unit amada thokiba mai sakpagi thawdo amada anga ahum yauna miyoi mari maina saktuna ngasi sikre farmland amada saba hol adugi manungda mai edu salakhibani nupa amasu magi masanupi yauna anga ahum thawdo aduda hingna mai sakre haina pawsina suma khatana phungdorakli atopa pawmana lupa lak yankhai piu haibada pihawdabadigi ticket piraktaba mali and Biren Shanghai Assembly constituency the BJP gi intending candidate oikhrabasu ticket laukthokpada yarok tribasi ticket kidamak lupa lak yankhai piu haibada leitaduna pibangam khidaba aduna ticket pirak tribra haina singnaba phawre hairi wafam asi ACC digi hanasu kaaduna minister phawo iramlaba ningthaujam Biren Lampel supermarket the labor masag yumna ngasi nungtil pawmising unabra phungdokre BJP gi active members oiramba and Biren makhatana hai BJP gi ticket launaba honabada lupa lak yankhai gi demand tawrei adubu sel adum hakte pibangam khide hairakpa midugi masakti panjararo haiki BJP da mahna yaujarakpa asi September English ngani ga taraga mari dagini English ngani ga taraga tareta su mirep oija ki adu handakti seniority da yenglaga BJP ki ticket pirakani habi ki thajaba mangona pibadagi soiduna ticket pirakani habi ki thajaba lairambadu CLPU habi da pibangam da baduna piraktrabra haina su khalle haiki
ACSC kumza English inga taraga tereta kakiba mi edusu masana sawatuna kahanjabani Lok Sabha gi election na mai pakiba Dr. R.K. Ranjan dasu ma masa mangna khomduna mi lising ama hena puthokuna phanganki ma masa hauzik sahi yankhiga mapan sure politics tadi aribani kumza English inga makasama pan maudra da MLA oikiba tharaga tam ahumlak mai pakre hen supalakli Makasa tharakpoina to papaw man MLA ahum ticket PWC performance fazadabagi nate e Sharda ngasi BJP gi ticket lakthokiba matamda hauzik BJP gi MLA oiba ahum ticket pirakidabasi makoi gi performance fazadaba amadi board kararoi haibagi nate tuwa ba mafamsingda makoi gi talent singi matungina sanaba mafamsingda fit tawgani haina BJP Manipur Pradesh ki President e Sharda Devi na phongdokre ngasi BJP gi ticket laktokpada MLA ahum ticket pirakidaba matangda pausi esiga akhanana unaduna wari sanabada e Sharda na ki board karo haiduna pidaba nate sahi gi maram nasu yadaba kharalai sahi humdra mari sahi humdra go humdoi gi makhada leibising asi party gi ticket pibigi wafam da yaudabani lairiba naha singda contribution khara fazana tawba yanabagi politically khanabasulai party gi leader singna experience laijaba sing adu board khakta natana tuwan mafam singda su fit tawba pamba maramna kariguma khara tawnaba tawgani MP gi oina sports ki lamda Mary Kom da supiri election kadraga su miyam gi seba tawbu yaba yamna lairi khudam oina political post oina hausi women's commission singba lairi basida nupi gi oiraga su commission siga sana basingda fit tawna bohona gani handaki election gi damak nupi ohumda ticket pirak liba sigi matangda nupi candidate ohum sigi manungda kangpokpi gi oina di sitting MLA ni atai atopa kendra ani nauriya pakhanglakpa amadi sandel gi oina su soidana mai pakani Olisu hana election thengna khrabani organization da su nupi da khudong sa pasing piriba sigumba electoral politics da su PC haiba wafam lei handaki election asigi da mirep oigadori basing asi afaba candidate ngaktani party asina Sydney phugi mathakta target tawri basi soidana phangani government su soidana BJP na semgani ticket phangauda basing di party gi maikedi gi tathi na tawbi gi wafam laite party gi oiba nation first party second madi self last hype party gi niyam da base tawduna pirakpani party gi intending candidate mayam ticket tanarakpada survey base tawduna pirakhibani ticket asi center gi parliamentary board kupna khanaraga pirakhibani misang mikhai nairaga thabak tawkiba laite lairiba candidate singda hana wari sanabada ai isa madi ikon kona khanbiyu haina thamlaga lakhi Amaramda pausi esina ticket phangauda sing asi party gi maikedi gi atopa party de yaukidana ba kari thausil khanaba leibiki haibo wafamda minister and Biren singhan haki kharadi satkibi yai ayamadi party da cooperation pi daga laikhini haina su pausna makhatana phongdorakle loishilak poina to papaw mana moirangi Sarachandra Congress ta yauragani moirang assembly constituency da BJP gi MLA oina lairiba Pukrem Sarachandra bu handak pangthokadoriba taraganithu Super Manipur State Assembly gi mikhalda BJP gi ticket piraktabadagi MLA si Indian National Congress ta yaudana party si gi merep oiragani hari ngasi moirangda leiba maki mayumda Congress party gi lusingbusing hanagi minister Okram Bobi Manipur Pradesh Congress Committee gi president and Loken amasum atai maruiba party gi mi kyaga unakhre athoba matamna moirang AC da Indian National Congress ta gi merep oina P Sarachandra bu lauthoklaba yana leire Moirang Kendra gi hauzik MLA oiriba Pukrem Sarachandra si en Biren lusimbu government asi semlakpa matamda financial advisor fawa hapduna minister gi pham pidrabasu yamna wangba thak amada thamlakhiba misakni ngasi Manipur Legislative Assembly mikhala BJP gi mirep oinaba laukthokpada P Sarachandra yorokta basiga mari leinana moirang gi phairemba mandapta miyam gi oba mifam ama pangthoklaba moirang kendra da BJP gi pham pairambasing pham thadokle haina lauthokhi BJP ki ticket ki wahauda masing yamna miyamna moirangna BJP ki firal singsu mai thakhi hainasu pausina makhatana su palakli aduga hauzik oina di miyam pausi matang sa lusinjarage amasum pathoksa ki bila soikiba lankiba kya yarogsu miyamna ngakpigane matam ge ba maruibi pausing su miyamda lepa leitana channel sigi maikedi su miyamna thamjarake haina miyamna thamjari and thank you